ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯍꯔꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯀꯥꯏꯅꯈꯨꯜ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯍꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯊꯕꯛ ꯁꯨꯒꯟꯕ ꯑꯃ ꯂꯩꯔꯕꯗꯤ ꯊꯕꯛ ꯁꯨꯒꯟꯗꯕ ꯑꯇꯟꯕ ꯑꯃ ꯂꯩꯕꯁꯨ ꯍꯧꯅꯁꯥꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯩꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯡꯅꯔꯝꯃꯤ ꯑꯌꯨꯛ ꯑꯗꯨꯗ ꯏꯃꯥꯁꯤ ꯃꯧꯅꯤ ꯀꯥꯎꯔꯕ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯀꯅꯥ ꯌꯥꯗꯣꯔꯤꯒꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯋꯥꯔꯛꯇꯕ ꯃꯆꯥ ꯇꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯅꯤ ꯌꯥꯍꯧꯅ ꯊꯦꯡꯅꯩ ꯈꯩꯍꯧꯔꯅꯤ ꯆꯥꯛꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄꯗꯨ ꯊꯣꯡꯂꯅꯤ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯃꯇꯝ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯏꯁꯤꯡꯗꯨꯗꯤ ꯅꯣꯏꯁꯨ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ ꯅꯄꯥꯁꯨ ꯂꯩꯔꯤ ꯅꯪꯁꯨ ꯂꯩꯔꯤ ꯄꯥꯕꯨꯡꯒꯩꯒꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯐꯔꯦ ꯆꯥꯛꯇꯨ ꯊꯣꯡꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩ ꯂꯣꯏ ꯇꯧꯔꯦ ꯏꯃꯥꯒꯤ ꯐꯅꯦꯛꯇꯨ ꯐꯥꯎ ꯑꯩ ꯁꯨꯒꯦ ꯑꯩ ꯉꯝꯅꯤ ꯄꯥꯕꯨꯡꯒꯩꯒꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯏꯃా ꯇꯧ ꯄꯥꯔꯤꯌꯥ ꯌꯥꯝꯅꯅꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯔꯤꯒꯤ ꯃꯄꯥ ꯊꯣꯏꯕꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯅꯃꯥꯅꯆꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯅꯣꯏꯁꯦ ꯅꯣꯡꯃꯇꯁꯨ ꯌꯨꯝꯁꯦ ꯏꯪꯅ ꯂꯩꯁꯤ ꯀꯩꯗꯧꯏ ꯅꯆꯥꯅꯨꯄꯥꯁꯦ ꯃꯁꯤꯅꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯉꯝꯂꯦ ꯄꯥꯒꯤ ꯄꯥꯔꯤ ꯀꯔꯤ ꯇꯧꯔꯒꯦ ꯄꯥꯕꯨꯡ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯑꯇꯣꯞꯄ ꯈꯨꯜꯗꯅꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯏꯃꯥꯗ ꯉꯁꯤ ꯆꯥꯛ ꯉꯜꯂꯣꯅ ꯍꯥꯏꯈꯤꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯉꯁꯤ ꯆꯥꯛ ꯉꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛꯇꯅꯤꯏꯃꯥꯅ ꯍꯧꯒꯠꯂꯛꯏꯁꯦ ꯁꯤꯗꯕꯨ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥ ꯍꯥꯏꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ ꯑꯩꯁꯨ ꯇꯥꯍꯧꯏ ꯅꯆꯥꯅꯨꯄꯥꯅ ꯊꯕꯛ ꯆꯠꯀꯅꯤ ꯉꯁꯤ ꯆꯥꯛ ꯉꯜꯂꯨ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯅꯪ ꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯅꯪꯁꯦ ꯃꯧ ꯅꯍꯥ ꯑꯃ ꯅꯠꯇꯦꯅ ꯅꯃꯧ ꯎꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯊꯔꯨꯕꯗꯨꯅ ꯇꯧꯔꯤꯕꯅꯤ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯈꯣꯟ ꯀꯜꯂꯛꯏ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪ ꯅꯁꯥꯅ ꯉꯟꯒꯦ ꯍꯥꯏꯔꯕꯗꯤ ꯉꯟꯕ ꯌꯥꯏ ꯊꯧꯁꯥꯗꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥꯁꯤ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯅꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯄꯥꯔꯤ ꯅꯕꯣꯛ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯀꯔꯤꯅꯣ ꯆꯥꯔꯒ ꯆꯠ ꯏꯄꯥꯒ ꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯝꯇ ꯆꯥꯗꯅ ꯆꯠꯂꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯍꯣꯏ ꯕꯥꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯗꯤ ꯑꯅꯤꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤꯕꯨ ꯑꯩꯅꯔꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯊꯔꯒ ꯂꯩꯔꯝꯕꯁꯤꯕꯣ ꯃꯣꯏꯁꯨ ꯏꯃꯥꯁꯤꯌꯥ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯆꯥꯛꯇꯨ ꯊꯣꯡꯕ ꯌꯥꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯋꯣꯏꯕ ꯑꯩ ꯏꯔꯨꯒ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯒꯨꯝꯗꯅ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯤꯌꯥꯏꯅꯨ ꯂꯩꯇꯕ꯭ꯔꯣ ꯇꯥꯔꯦ ꯀꯅꯥ ꯑꯣꯏ ꯍꯩꯃ ꯏꯇꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯡꯂꯦꯟ ꯀꯩ ꯂꯩꯔꯒꯦ ꯉꯁꯤꯗꯤꯅꯦ ꯅꯨꯡꯁꯥꯒ ꯁꯥꯕꯅꯤ ꯅꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯂꯥꯛꯄꯅꯤ ꯃꯌꯥꯟ ꯈꯔꯁꯨ ꯄꯨꯔꯛꯂꯕꯅꯤ ꯑꯩꯅ ꯆꯥꯁꯤ ꯌꯥꯏꯌꯦ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤꯁꯨ ꯃꯌꯥꯟ ꯈꯔ ꯍꯥꯞꯂꯒ ꯇꯧꯔꯁꯤ ꯑꯗꯣ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯎꯗꯤꯌꯦ ꯂꯩꯕ ꯂꯩꯇꯦ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯝꯇꯣꯟꯅꯅꯦ ꯅꯤꯉꯣꯜꯁꯤꯡ ꯑꯁꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯀꯨꯏꯔꯦ ꯏꯆꯤꯜ ꯏꯄꯥ ꯎꯅꯗꯕ ꯍꯥꯏꯗꯅ ꯉꯔꯥꯡ ꯍꯥꯏꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯤ ꯉꯁꯤ ꯆꯠꯈꯤꯌꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯏꯇꯥꯗꯤ ꯌꯥꯎꯗꯕ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅꯁꯨ ꯆꯠꯁꯤꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯕ ꯌꯨꯝꯁꯨ ꯃꯤ ꯂꯩꯇꯦꯅ ꯍꯣꯏꯁꯤ ꯐꯔꯦ ꯉꯁꯤ ꯏꯇꯥ ꯆꯠꯇꯕꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯏꯕꯥꯅꯤ ꯁꯤꯡꯖꯨ ꯆꯥꯕ ꯐꯪꯗꯣꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯑꯗꯣ ꯁꯤꯡꯖꯨꯒꯤ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯇꯥ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯁꯤꯡꯖꯨꯁꯤꯕꯨ ꯃꯣꯔꯣꯛ ꯀꯌꯥ ꯊꯥꯈ꯭ꯔꯒꯦ ꯁꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯎ ꯃꯣꯔꯣꯛꯇꯣ 2ꯗꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ
ꯃꯣꯔꯣꯛ ꯑꯃꯈꯛ ꯍꯥꯞꯂꯒ ꯌꯥꯔꯗꯧꯗꯨꯕꯨ ꯌꯥꯝꯅ ꯀꯩꯁꯨ ꯁꯥꯗꯤꯌꯦ ꯅꯪꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏ ꯁꯥꯔꯣꯏꯌꯦ ꯅꯪꯗꯤ ꯃꯣꯔꯣꯛ ꯃꯃꯥꯟꯅꯤꯅ ꯁꯥꯔꯣꯏꯕ ꯏꯁꯦ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ ꯁꯥꯕ ꯐꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯍꯤꯌꯥꯏꯅꯨꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯂꯥꯡꯂꯦꯟ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣꯏꯇꯥ ꯍꯌꯦꯡꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯇꯥ ꯑꯍꯦꯟꯕꯗꯣ ꯎꯅꯕ ꯊꯣꯛꯎꯁꯦ ꯎꯅꯈ꯭ꯔꯦꯗꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯕꯁꯤꯗ ꯅꯣꯡꯃꯇ ꯎꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦꯃꯤ ꯃꯤ ꯅꯨꯡꯁꯤꯅꯕꯒꯤ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯁꯛꯁꯦ ꯎꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦꯌꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯌꯥꯝ ꯋꯥꯔꯦꯀꯣ ꯌꯥꯝ ꯋꯥꯔꯦ ꯏꯕꯦꯝꯃ ꯍꯣ ꯋꯥꯔꯁꯨ ꯍꯌꯦꯡꯗꯤ ꯑꯝꯇ ꯊꯣꯛꯎꯁꯦꯕ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤꯅ ꯆꯤꯊꯤꯗ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯊꯤꯜꯂꯛꯑꯝꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯇꯟꯖꯥ ꯐꯪꯂꯗꯤ ꯃꯃꯥꯟꯅꯕꯗꯣ ꯌꯦꯡꯕ ꯌꯥꯏ ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯂꯥꯡꯂꯦꯟꯗ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥ ꯂꯥꯡꯂꯦꯟ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯂꯥꯏꯔꯕꯤꯁꯤꯒ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯤꯒ ꯑꯩ ꯅꯨꯄꯥꯒ ꯌꯦꯡꯖꯅꯤꯡꯗꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨ ꯈꯜꯂꯒ ꯂꯩꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯑꯗꯨꯅꯕꯨ ꯐꯔꯦ ꯏꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯅꯕ ꯄꯦꯜꯂꯦ ꯑꯣꯏꯕ ꯍꯥꯎꯈ꯭ꯔꯕ ꯁꯤꯡꯖꯨꯁꯦ ꯈꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯑꯗꯣ ꯍꯌꯦꯡ ꯆꯠꯃꯤꯟꯅꯔꯨꯁꯤꯀꯣ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯌꯥꯔꯕꯣ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯂꯣꯏ ꯆꯥꯁꯤꯜꯂꯨꯅ ꯆꯥꯕꯤꯒꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯁꯤꯡꯖꯨ ꯑꯗꯨ ꯅꯝꯗꯅ ꯆꯥꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯉꯁꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯅꯪ ꯄꯥꯕꯨꯡꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯣꯏꯌꯦ ꯑꯗꯨ ꯊꯣꯡꯂꯅꯤ ꯄꯥꯔꯤꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯧꯔꯒꯦ ꯏꯃꯥ ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯇꯧꯔꯨꯔꯣ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒ ꯀꯧꯔꯛꯂꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯊꯤꯟ ꯑꯗꯨ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯄꯥꯔꯤ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ ꯌꯥꯝ ꯊꯥꯖꯗꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯇꯥꯎ ꯍꯣꯏꯗꯒ ꯂꯥꯛꯏꯁꯤꯕꯣ ꯏꯁ ꯌꯥꯝ ꯃꯥꯜꯂꯦꯗ ꯑꯩꯁꯤ ꯏꯇꯥꯎ ꯍꯣꯏꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯁꯤ ꯉꯥꯏ ꯅꯪꯕꯨ ꯂꯥꯛꯇꯦꯗꯤ ꯍꯥꯏꯅꯨꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯇꯥꯎꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯔꯣꯏ ꯑꯩꯗꯤ ꯅꯣꯏꯗꯒ ꯍꯣꯏ ꯌꯥꯔꯤꯁꯤ ꯑꯩꯁꯨ ꯂꯥꯛꯏꯁꯤꯅꯤ ꯅꯪꯁꯨ ꯂꯥꯛꯏ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤ ꯇꯣꯝꯊꯤꯟ ꯃꯇꯥꯎ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯔꯤ ꯈꯛ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯁꯤ ꯆꯠꯂꯣꯏ ꯅꯪ ꯅꯨꯄꯤ ꯎꯅꯕꯕꯨ ꯑꯩꯒ ꯆꯠꯂꯨꯁꯤ ꯇꯜꯂꯤꯀꯣ ꯑꯩ ꯈꯪꯉꯤ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯋꯥꯔꯤ ꯈꯪꯂꯕ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯅꯇꯥꯎꯁꯦ ꯅꯨꯄꯤꯒ ꯀꯣꯏꯈꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤꯅꯦ ꯏꯃꯥꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ ꯀꯣꯏꯔꯕꯁꯨ ꯁꯦꯜ パꯏꯕ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯏꯀꯣ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯇꯣꯝꯊꯤꯟ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯌꯦꯡ ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯂꯧꯔꯒ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯊꯤꯅ ꯇꯧꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯎꯕꯗ ꯊꯩꯗꯅ ꯆꯠꯂꯤ ꯃꯗꯨꯅ ꯐꯔꯕꯅꯤ ꯍꯌꯦꯡꯅꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯏꯃꯥ ꯑꯣꯏꯅ ꯊꯤꯅꯅꯕ ꯍꯣꯏ ꯏꯃꯥ ꯏꯇꯥꯎꯅꯕꯨ ꯌꯥꯔꯕꯗꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯗꯤ ꯑꯍꯜꯅ ꯁꯤꯟꯕ ꯑꯍꯜꯅ ꯄꯥꯝꯕ ꯅꯨꯄꯤꯁꯤꯃꯗꯤ ꯊꯤꯖꯔꯔꯣꯏ ꯏꯁꯥꯅ ꯈꯣꯏꯗꯥꯖꯕ ꯊꯤꯗꯨꯅ ꯂꯧꯔꯗꯕꯅꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯅꯤꯅ ꯃꯁꯤꯅꯤ ꯉꯥꯡꯕꯁꯤꯃ ꯑꯗꯣ ꯅꯇꯥꯎꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯣꯗꯅ ꯉꯁꯤꯗꯤ ꯍꯣꯏ ꯌꯥꯏ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯅꯦ ꯑꯩꯁꯨ ꯍꯥꯏꯔꯛꯂꯕꯅꯤꯅ ꯆꯥꯔꯒꯦ ꯏꯃꯥ ꯑꯣꯟꯊꯣꯛꯅ ꯂꯥꯎꯈ꯭ꯔꯦ ꯅꯊꯧꯔꯣ ꯀꯨꯁꯤꯅꯤ ꯍꯣꯏ ꯌꯥꯔꯦꯁꯦ ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯔꯅꯨ ꯑꯗꯨꯗꯤ ꯅꯇꯥꯎꯒ ꯂꯩꯔꯣ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏꯁꯨ ꯄꯥꯔꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯊꯤꯟꯒ ꯈꯪꯅꯖꯕ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯉꯥꯏꯔꯒ ꯂꯥꯡꯂꯦꯟꯁꯨ ꯃꯇꯥ ꯍꯤꯌꯥꯏꯅꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯨ ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯎꯔꯝꯃꯤ ꯄꯥꯔꯤꯅ ꯌꯦꯡꯂꯛꯄꯗ ꯍꯤꯌꯥꯏꯅꯨꯗ ꯃꯤꯠꯐꯝ ꯇꯥꯔꯝꯃꯤ ꯄꯥꯔꯤ ꯍꯤꯌꯥꯏꯅꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯒꯤ ꯑꯁꯥꯡꯕ ꯃꯁꯝ ꯅꯤꯡꯊꯤꯔꯕ ꯐꯖꯔꯕ ꯁꯛꯇꯝ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯍꯤꯌꯥꯏꯅꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨ ꯂꯥꯛꯄꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯇꯥ ꯇꯣꯝꯊꯤꯟ
Ngasi khara thengkhre kayam kuirage ngaiba. Ngaiha oire ado ibani aswaida wari amta sarus. Aduga isal hiyaino nanga itau pariga wari saram sakhangno. Ita hiyaino adudi ai sumta satlukige itasu sida wari sanaramo. Asi hairaga langlen amadi tomthin makoisu khara sathoklaga wari sakhirami. Aduga somdana hiyaino u pambi hauribadugi makhada tapna phamkhiduna leirami. Paridi hiyaino bu adumak yengduna lei. Mana dumna yenglaga pari hiyaino gi manakta phamlai. Aduga parina asumna hairei. Kari mingbu kobige. Hiyaino kauzai. Oh, nangi mingse onthokna phajagre. Aigina pari itau tomthingi maru. Ado hiyaino ai kari gumum daizage. Ahayo kari wafam. Pari haige khanba wado hek haibasu ngamde. Adubu pari haidari hairage khanduna hiyaino da yenglaga asumna hairei. Hiyaino ina hapu thamoi sengna nusi. Pari gi wadu da hiyaino pari da khangyeng yenglai. Hiyaino gi mit yengduda pari su makhata na hairei. Hiyaino ina hapu ngasina ahanba thengnazabani. Adubu nangi saktam urubada ai nangbu nungsibu phawrure. Hiyaino nahagi khangnazaba misak leitragadi ibani nungsi lambi chakminarasi. Hiyaino pari gi wahai singdu tabada tumina lei. Mahaksu nupa kanamtaga loina tinaba natabana tanbasu phaw. Adubu hiyaino pari da yenglaga tapna asumna hairei. Mi amana hanglaklaba wafam oibanina. Ta pari haina hekta kauzarage. Ngasi hekta hathu ta pari gi pakhum pibado ai ngamzaru. Ai wakhal khanjarakige. Aduga ta pari gi wahangdugi pakhum pijarake. Hiyaino nahak na haibado ai yage. Adubu hiyaino ngai zaman du matangdi manghanbigano. Ngai zaman to nangna phanganbiyo. Pari gi wadu da hiyaino kari sukhumlaklamde. Asumna makoisu wari watai ngek sanaraga yumda hanarasi hairaduna hanakirami. Matam khara leiraga hiyaino pari gi nungsibadu yare haina hairami. Langlen amadi tomthin makoi ani su khanglami. Matamdi nongma nongmagi asum haukirami. Hiyaino amadi pari makoi ani tha khara leiraga selami. Makoi na senba numit adugi nonganbada pari gi mama mapa loina khanglami. Pari nupi sele haiba adubu pari gi mama leimadi saubana loirami. Maramdi hiyaino makoi awabi imungni haibagi adubu pari gi mapa thoibadi haraurami. Mamau phangle khanbada laima sauning mamau bulobu satlami. Hiyaino pari gi yumda puraklami. Laimadi mamauda wakarisu hairamde. Thoiba hoisu hiyaino gi mayumda ahal ahunga pauhanba chatlubadu halaklami. Aduga thoiba amadi laima makoi ani makoi gi kada wari sanarami. Thoibana hey mama nangba hausiphau kaithel satlamdribasibu karigino? Nupi romgi miyoisingna nganna thinbira'odana hairei. Ondokna leibak masa takre. Mama masadang tarak leijarabasu khongul tai. Yum kai odokna nana leikre mama. Yare taningdre. Pauhanba satluriro natraga yum yengma satluribro moi paubungisibo. Magi nupigi waduda thoiba ikhang khangna asumna hairei. Hey khangine hey ngawbra nangba. Dukana nganglibdubu karino? Nangna khu kamlibudubu ha. Hey adumna tawgan yam yengningde ko. Yengningde sal. Namongna pina horen set channabu karino leinabu tawrusu. Se sel silei sina konanadrem. Phajandaba yadaba migi mamangda sang taba yariko. Thoiba si hairaga magi nupida sel adupi aduga magi maphiedu hongdoklammi. Laima magi nupada yenglaga asumna hairei. Asuk yamna lairaba mama masadu suraga saba sudraga na tokpa. Madugi nupidubu masa nupasina puraklibase ai yam soningida. Aina mangonda tattana hairibani. Aikhoiga thak manabi nupi pura u haidana. Aduga hausikna loina tayonaba ngakta. Ai khonga sangna tingthoknaga kapningba zatnida ai. Karino ne mama nangna tawribudu ha nangna nganglibudu karino namong nupisina taraga nungaigadro ha hey taningdi tumina lei sal kaithel thoklu chalo nasa nupana pamjare nusire haiduna puraklabai hausik madugi matam nate hausikti harau tawgadabani yare kaithel salu nganna sanaba tawgadabani asumna laima sauninglabasu magi nupa kibagi kaithelda pochai punaba amadi hiyainu chanaba leirami. Asumna matamsu tapna haukibana hiyainu thinkhirami. Asumna matam masu khamba yadana tapna haukibana hiyainu amadi pari makoi ani ahalaman singa luhungmagi matam lepnaraduna tuhunglami. Luhungduna pari gi nakta leirabada hiyainu
manem laimagi sari inba khangba tarami nongma manem laimana hiyainuda nganglammi insang asibu mahi amata yaudriba sibu karamba insang no ha cha insang thongba hairoida boiragadi kaidobagi nayum palaklibano ha nayum du panindabadi cha insang thongba hana tamba kaidawi manem na nganglibado hiyainu kina tumina lay aduga tapna sumna hairi imana na hanongma mairin thongmada mahi yawan haibaduda si namong na mahi yawan jadabani nachindu on khatana yamna khumlakanu aina ngangibase nangi nakhagya ngangoi urabra ise ha nangna yum sida leige khalabadi aigi iwong itau nangna khangna chatkadab khangbra masi ngamloi haiba taragadi nang nayum da hankiba yan nangse aina pamjana thikiba imong nati laira sudatami nangbu aigi imong oininglamgani khanbro ha isa nupana purakpagi nang ay khanglabagi wan chalo nasaktu yengningdi ay saksage nangni na saktu urabadi niya ay saksanglaro sakro yaino manem na dumna thina nganglakpaduda mafam adudagi praprap thokiram aduga magi kada sanglai yaino phamungda phamduna mapukning nungsina kap masindasu kapna asumna soni aigi irasibu karino nungsiba magi matung iluba aigi iral oiratra karigino imana ibo asuk yamna nungsibijriba aina kari lankrabano aisibu yumda hankrasira aigi lairabi imaduga punna aibu lairurasiro yainu matomda makogi kada kaptuna lairami asumna matamsu tapna haukibana numidangi matamni kai sang thongino pabungna thabak halakputa ngai lairi ina thongi chak lamna galakpane hauranida ado khongkhutto habiruro ai cha ising thina ba tawjaram lage hoi thiram aisu khongkhut hamlaki asumna makoisu sak sana ba tawram magi sak saruk singdu chana ba tawram thoibana asigi mogi nga thongmasidi odokna haugrida aigi mo mangai sang sang thongba hairibase thoibagi waduda laimadi mapuroibada mamit adu paina yengle laima insang adu kotharaga chak adu sai adubu laima mamong nupida ngangda yadi haibagi maongda ngangle isang sibu thum kalaliba karigino ai thum sadi haibanang khangdro laimagi waduda thoiba amadi pari laimada yengle yainudi sak charambadu khanglep lep yainugi akiba mataw aduda pari mamada sauna yengle thoibasu mamogi maongduda magi nupida yenglaga khon kanna asumna haire karino mama nangna nganglibdu ha mathong khangdana nangna nganglibdu karino haibani insang asi karai de thum yaklagi nang henmaliko aini henmali haibasi aina nganglibasi moi paung ni hekta yaithatlibasi karigino thumsi yakli haibani sidai aina ngangningdana ngangbra sibo mamagi wadu tabada parina oina khumlai ima na haibado taba yatre ngangningi haiduna matang sadi insangse thum yakte thum morok sapsai ima nangi sari sidi miyoi kanamta khangdum leiba ngamlaroi nangna kari khangi ha nupigi misang sang liba kaidoro nangi se ha ima nupigi misang sang basangdabadugi wanati ima na nganglibado taba yatre phare ima na thum yakle haiba insangdo karai ai saraga yengi yakte do amte yengi masanupana adumna hairakpatuda laima ipapa khatna asumna hairei yare tange nawonda yengoi na haibi ai mamana adumna hairabasu pari mamagi insang adu namdana lawgi taw adubu laimana lawdanaba taw adumna munabaduda insang adu makhada haidoplammi laimana masanupada yenglaga hairei phare si oiradi pharamlani makhada fana haidoklabasu aina imagi insang simadi soidun sarat asi hairaga mamagi insang adu saram parina sarum matamdadi insang adu karisu tawramde makoina ngasaidagi sariba insang adu sap manarami parina mamada yenglaga asumna hairei karida thumyaklagi insangse aina saba insang siga samman masida thumyaklibase karaida yaklibano masanupagi wafam aduda thoiba magi nupida yenglai laima magi nupana adumna yenglakpaduda makhada non thakirami pari magi nupido onsilaklaga asumna hairei nang imagi insangda tum haplubra yainu mapuroibagi satam adu ubada kirami adubu khumdaba yadabanina tapna khumlei tapari ai imagi insangda tum hapti hauzik tapari na yengbadasu yakjibada
ꯑꯩ ꯐꯠꯇꯕ ꯇꯧꯗꯤꯌꯦ ꯇꯥ ꯄꯥꯔꯤ ꯍꯤꯌꯥꯏꯅꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯂꯩꯃꯗꯤ ꯍꯤꯌꯥꯏꯅꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯑꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯃꯃꯥꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯅ ꯇꯧꯕꯤꯒꯅꯨ ꯅꯆꯥ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯧꯖꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯄꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯂꯩꯃ ꯆꯩꯅꯥ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯆꯦꯜꯄꯤꯕ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕꯗꯣ ꯅꯃꯧ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯏꯃꯧ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯃꯧ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯆꯠꯍꯟꯈ꯭ꯔꯒ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯦ ꯂꯩꯁꯥꯕꯤ ꯑꯃꯃꯨꯛ ꯐꯪꯒꯅꯤ ꯈꯜꯂꯤꯕ ꯅꯀꯣꯛꯇꯨ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯔꯛꯂꯕ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯆꯥꯛꯈꯨꯝ ꯑꯁꯦ ꯁꯤꯠ ꯅꯥꯟꯅ ꯊꯝꯒꯗꯕꯅꯤ ꯅꯪꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯌꯥꯝ ꯍꯩꯗꯅ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯉꯥꯡꯂꯤꯕꯅꯤ ꯍꯥ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯇꯣꯝꯇ ꯁꯥꯎꯅ ꯍꯩꯖꯩ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯤꯅ ꯑꯩꯕꯨ ꯈꯨꯄꯥꯛ ꯆꯥꯍꯟꯕ ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯉꯨ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯃꯇꯣꯝꯇꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨ ꯀꯞꯂꯤꯕꯗꯨ ꯄꯥꯔꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯌꯥꯔꯤꯁꯦ ꯀꯞꯂꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕ ꯊꯥ ꯄꯥꯔꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯋꯥꯕ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯌꯥꯝꯅ ꯄꯤ ꯏꯃꯥ ꯏꯆꯥꯅ ꯂꯩꯔꯒ ꯆꯥꯕ ꯂꯩꯇ꯭ꯔꯒ ꯇꯣꯛꯄ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯇꯅ ꯃꯤ ꯑꯣꯏꯅ ꯊꯥꯕ ꯂꯥꯏꯔꯕ ꯁꯦꯜ ꯄꯥꯏꯗꯕ ꯃꯤꯕꯨꯅ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯦ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯥ ꯄꯥꯔꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯔꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯗ꯭ꯔꯥ ꯑꯩꯕꯨ ꯅꯪꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯂꯗ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯕꯁꯨ ꯑꯩꯗꯤ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ ꯍꯤꯌꯥꯏꯅꯨ ꯇꯥ ꯄꯥꯔꯤ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ ꯍꯟꯗꯛ ꯃꯊꯪꯁꯤꯗꯤ ꯍꯤꯌꯥꯏꯅꯨ ꯅꯪꯅ ꯉꯥꯛꯄꯤꯔꯣ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯉꯁꯤ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯈꯣꯡꯗ ꯁꯣꯏꯗꯅ ꯇꯨꯒꯅꯤ ꯃꯇꯝꯗꯣ ꯍꯤꯌꯥꯏꯅꯨ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕꯤꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯩꯃꯅ ꯁꯥꯟꯇꯤꯌꯥ ꯀ꯭ꯋꯥ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯏꯆꯦ ꯁꯥꯟꯇꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯗꯅ ꯍꯣꯏ ꯏꯆꯦ ꯊꯤꯗ꯭ꯔꯤꯌꯦ ꯊꯤꯕꯤꯔꯒꯦ ꯇꯧꯕꯅꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯑꯃ ꯂꯩ ꯃꯗꯨ ꯃꯥꯡꯒꯣꯜ ꯀꯥꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯇꯥꯟꯅꯔꯤ ꯏꯆꯦ ꯅꯨꯄꯤꯗꯨꯗꯤ ꯁꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯗꯦꯗ ꯏꯆꯦ ꯑꯩꯈꯣꯏꯒꯨꯝꯕꯅꯤ ꯃꯣꯏꯁꯨ ꯁꯨꯔꯒ ꯆꯥꯕ ꯃꯤ ꯁꯥꯟꯇꯤ ꯏꯕꯦꯝꯃ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯂꯧꯔꯅꯨ ꯉꯁꯤ ꯑꯩ ꯋꯥꯔꯤꯕꯁꯤ ꯎꯔꯦꯗꯅ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯂꯧꯔꯨꯗꯅ ꯍꯩꯃ ꯀꯩꯅꯣꯅꯤ ꯏꯆꯦ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯅꯤꯡꯉꯣꯜꯕꯨ ꯃꯤꯔꯥꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯄꯥꯟꯗꯧꯔꯤꯒꯦ ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯍꯥ ꯁꯥꯟꯇꯤꯌꯥ ꯀ꯭ꯋꯥꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦꯕ ꯁꯥꯟꯇꯤ ꯃꯥꯅ ꯇꯞꯄ ꯂꯣꯏꯔꯕ ꯀ꯭ꯋꯥꯗꯣ ꯂꯩꯃꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯂꯩꯃꯅ ꯂꯧꯔꯒ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯟꯇꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯁꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯦꯅꯦ ꯃꯅꯦ ꯃꯀꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯅꯨꯄꯤꯗꯨꯅ ꯅꯨꯡꯁꯤꯔꯤꯕ ꯁꯥꯟꯇꯤ ꯏꯕꯦꯝꯃ ꯍꯥꯏꯔꯨꯕꯗ ꯃꯤꯅꯗꯤ ꯃꯃꯧꯕꯨ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯕꯤꯅꯤꯗꯣ ꯑꯗꯨꯕꯨꯅꯦ ꯁꯤꯈ ꯈꯪꯉꯨ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯁꯥꯟꯇꯤꯌꯥ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯗꯤ ꯂꯧꯔꯨꯅꯨ ꯁꯤꯗ ꯂꯩꯍꯦ ꯏꯆꯦ ꯅꯅꯥꯎꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯟꯒꯗꯕꯒꯤ ꯁꯔꯨꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯟꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯐꯩꯌꯦ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗ ꯁꯥꯟꯇꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯁꯥꯟꯇꯤꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯌꯦꯡꯋꯥꯏ ꯋꯥꯗꯧꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯅꯤꯡꯕꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨꯅꯦ ꯄꯣꯠꯐꯝ ꯐꯝꯖꯥꯎꯔꯣ ꯍꯣꯏ ꯏꯆꯦ
ꯂꯩꯃ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯥꯟꯇꯤ ꯃꯇꯣꯝꯇ ꯍꯩꯖꯍꯧꯏ ꯏꯀꯥꯏ ꯋꯥ ꯇꯧꯔꯝꯂꯤꯕ ꯀꯥꯏꯗꯨꯅ ꯁꯛꯇꯥꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕꯗꯣ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯗꯅ ꯂꯩꯔꯦ ꯃꯃꯧꯁꯦ ꯑꯣꯠꯇꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯍꯌꯦꯡ ꯁꯣꯜꯂꯛ ꯅꯥꯔꯛꯂꯕꯗꯤ ꯃꯃꯧꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤꯗꯤ ꯈꯪꯄꯣꯟꯇꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯅꯨꯄꯤꯅꯦꯅ ꯃꯥꯅ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯄꯣꯠꯐꯝꯒꯁꯦ ꯐꯝꯅꯤꯡꯗ꯭ꯔꯕꯅꯤ ꯁꯥꯟꯇꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯂꯝꯃꯤ ꯁꯣꯝꯗ ꯂꯩꯃꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ ꯉꯥꯡꯂꯛꯏ ꯌꯥ ꯆꯪꯂꯛꯄꯒꯤ ꯋꯥꯏ ꯁꯤꯠꯄꯕꯨ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯄ꯭ꯔꯣ ꯃꯥꯡꯒꯣꯜꯁꯤꯗꯒꯤ ꯁꯤꯠꯂꯛꯄ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯃꯧ ꯃꯥꯡꯒꯣꯜ ꯁꯤꯠꯄ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯑꯃꯨꯛ ꯁꯤꯠꯂꯛꯄꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯈꯨꯝꯐꯝ ꯍꯦꯛ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅꯃꯨꯛ ꯉꯥꯡꯂꯛꯏ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯀꯔꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯅꯃꯤꯠ ꯑꯗꯨ ꯌꯦꯡꯂꯒ ꯇꯧ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯤ ꯉꯝꯃꯤꯗ ꯑꯗꯨꯛꯅ ꯉꯝꯃꯤ ꯏꯆꯥ ꯅꯨꯄꯥ ꯁꯨꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯁꯨꯝꯕꯗ ꯌꯥꯎꯈ꯭ꯔꯦꯕ ꯍꯥ ꯉꯝꯈ꯭ꯔꯦ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯀꯅꯥꯝꯇꯕꯨ ꯁꯨꯝꯅ ꯊꯝꯈꯤꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯩꯅ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯕꯦꯝꯃ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯃ ꯕꯦꯝꯃ ꯅꯪꯒꯤ ꯃꯍꯩꯁꯤ ꯀꯜꯂꯤꯗꯀꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯍꯟꯗꯦꯗ ꯉꯝꯃꯤ ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ ꯏꯃꯥ ꯅꯃꯧ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯖꯗꯦ ꯅꯃꯧꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤ ꯅꯃꯧꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ ꯏꯃꯥ ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦ ꯍꯥ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯅꯪ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯃꯇꯨꯡꯗ ꯅꯃꯧ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯔꯣꯏꯌꯦ ꯏꯃꯥ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯈꯥꯗ ꯇꯥꯔꯤꯕ ꯌꯥꯡꯌꯦꯟ ꯁꯨꯝꯁꯤꯠ ꯑꯗꯨꯒ ꯀꯥꯎꯈꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯗꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯈꯤꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯍꯤꯌꯥꯏꯅꯨꯅ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥ ꯄꯥꯔꯤ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯉꯔꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯌꯦ ꯏꯃꯥꯗꯣ ꯀꯨꯏꯔꯦ ꯏꯃꯥꯒꯤ ꯃꯁꯛꯁꯨ ꯎꯔꯛꯇꯕ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯩꯒ ꯆꯠꯂꯒ ꯑꯍꯤꯡ ꯑꯃꯅꯤ ꯂꯦꯛꯂꯒ ꯏꯃꯥꯗꯣ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯁꯤ ꯏꯃꯥꯅ ꯌꯥꯔꯣꯏꯌꯦ ꯇꯥ ꯄꯥꯔꯤꯒ ꯄꯨꯟꯅ ꯆꯠꯄꯗꯣ ꯑꯗꯣ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤꯌꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨ ꯐꯔꯤꯁꯦ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯄꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯃꯣꯏꯗ ꯂꯩꯔꯨꯒꯦ ꯑꯗꯨꯒ ꯈꯔ ꯀꯜꯂꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯅꯕ ꯏꯍꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯆꯠꯂꯨ ꯅꯥꯕꯗꯣ ꯍꯦꯛ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯕꯤ ꯑꯩꯈꯣꯏꯁꯨ ꯄꯥꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯥꯔꯤꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯂꯩꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯅꯤꯃꯛ ꯀꯔꯝꯍꯥꯏꯅ ꯆꯠꯍꯟꯗꯣꯔꯤꯕꯅꯣ ꯅꯨꯄꯤꯁꯤꯗ ꯃꯥꯏꯟ ꯆꯠꯁꯅꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯥꯔꯤ ꯃꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯑꯣꯏꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯕ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯕ ꯇꯥꯕ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯅ ꯅꯥꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯄꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯆꯕ ꯏꯆꯥꯗꯨꯅꯤꯀꯣ ꯃꯁꯤ ꯃꯥ ꯇꯧ ꯉꯝꯕꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯍꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯉꯥꯡꯕꯁꯤꯅꯕ ꯃꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯅꯪ ꯆꯥꯛꯂꯤꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯥꯔꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ ꯍꯤꯌꯥꯏꯅꯨ ꯃꯀꯨꯗ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯗ ꯑꯃꯨꯛ ꯈꯨꯔꯨꯝꯅꯕ ꯇꯧꯔꯛꯏ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯟꯗꯣꯛꯂꯒ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯔꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ
ꯊꯣꯏꯕ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯃꯥꯗꯣ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ, ꯏꯄꯥꯒꯤ ꯄꯥꯔꯤ ꯐꯖꯅ ꯂꯥꯌꯦꯡꯗꯨꯅ ꯇꯧꯀꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯃꯧ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨꯅꯨ ꯆꯠꯂꯨꯅꯨ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯃꯗꯤ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯍꯣꯏꯁꯨ ꯃꯄꯥꯝꯗ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯂꯩꯈ꯭ꯔꯤꯕꯗꯨ ꯊꯥ 2 ꯐꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯅꯥꯕ ꯐꯔꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯂꯒ ꯄꯥꯔꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯃꯅꯦꯝꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯃꯗꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯄꯣꯠꯐꯝ ꯆꯠꯂꯤꯅꯤ ꯀ꯭ꯋꯥ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯃꯗꯤ ꯃꯁꯥꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯟꯊꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯨꯔꯕꯗꯨꯗ ꯂꯩꯃꯗꯤ ꯑꯍꯜꯒ ꯑꯣꯏꯔꯤ, ꯑꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯀꯔꯤꯅꯣꯃ ꯇꯧꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯅꯦꯝꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯅꯃꯧ ꯆꯤꯡꯈꯠꯆꯒꯦ꯫ ꯍꯤꯌꯥꯏꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯕꯨ ꯆꯤꯡꯈꯠꯄꯤꯒꯦ ꯇꯧ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯕꯨ ꯇꯞꯅ ꯍꯧꯒꯠꯍꯜꯂꯝꯃꯤ꯫ ꯂꯩꯃ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯀꯔꯝꯅ ꯇꯧꯅꯤ ꯈꯜꯂꯛꯄꯗ ꯃꯅꯦꯝꯕꯨ ꯄꯣꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯕꯨ ꯅꯝꯗꯅ ꯄꯣꯔꯒ ꯉꯝꯗ ꯃꯪꯒꯣꯜꯗ ꯃꯅꯦꯝꯕꯨ ꯐꯝꯍꯜꯂꯤ꯫ ꯂꯩꯃꯗꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯈꯤꯕꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯃꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯈꯣꯡꯁꯤ ꯂꯩꯊꯦꯛꯄ ꯃꯥꯟꯗꯦ, ꯁꯔꯨꯁꯤ ꯀꯥꯞꯊꯣꯛꯂꯦ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯏꯃꯥ, ꯄꯥꯕꯨꯡꯁꯨ ꯄꯥꯔꯤꯁꯨ ꯂꯩꯇꯕ ꯃꯇꯝꯒ ꯑꯣꯏꯔꯦ, ꯑꯁ ꯀꯃꯥꯏ ꯇꯧꯅꯤ? ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ꯫ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃꯗꯤ ꯆꯩꯅꯥꯁꯤꯡ ꯑꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯃꯥꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡꯗꯨ ꯏꯁꯤꯡ ꯇꯧꯔꯒ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟ ꯆꯥꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯄꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ マス先生 Hiyainu Pari the wadu lirei Pari pakatna Hiyainu ga mayum the sangsilei Mama na mangolda China khangdu lady badu Parina Mamagi nak the pamtarak like a hide Ma si kamay ting Sarusi di kaptok lidina Imabu nong taraga Kaido bugi kwasabu tok libad Namau taba kaidogi Imana saning libaso Ima sida sum laibise nungayro Imagi ka di sangsise Asi hairaga pari mamabu pamkhatuna mamagi kada puraklammi aduga phamungda hiphat ngihak leiraga thoibasu halaklammi masu khangladuna legaigi khongtekpa samba haiba mi kauraga yenghali leimagi makhongudo sembiraga asumna hairei tada pari itai magisi matam kharadi hagol kangkhatpa yakiroi masida anam kannam lenglurabadi hanagi moongda taraka aduna Matam kharadi itai masi tada khoina seba tawbiru ahen pa ho ekoi taw adusi ekoi ge ngamba sil khara katki tada yare yaman adudi nanaw sum saluki ari ai salai thoibana salu asumna namit adudagi hiyainuna laimagi sa ising loina tawbirami nong mahiyaino mamagi sak pisana ba haiduna puraklami ima tabo saksarasi Namong na sak puzarakli Ima si saksa thoklasi Ima saksa ningdreda Imagi khongsi chikpa na khang mangamdre Aduna saksa ningba phawdre Ima saksa kitang sasi saksa dradi isasu yarroyi Namong na Ima na saningi haiba jengumga ngaga thongbado thonglibane Si namo injaraki ima Hiyainu gi wadu tabada laima mamong na pida yenglaga mapi tarai aduga asumna hairei Imagi hiyay imasi imogi na phamda yamna lankre imana apikpu wakal khalubaduna imodi tathi toina yamna tawkre ima lankre imagi hiyay ima lankre ima namawda dum na hairiba karigin imana ngang masakbado namawdi karisu khandi imana ibu haina singnabani haina khanjaribani ima adum na haibigano Mamawgi wahaydu tabada layma makul thokna kaple Hiyainu
ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯀꯞꯄꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕ ꯆꯪꯂꯛꯏ꯫ ꯇꯧꯅꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃ, ꯅꯃꯥ ꯅꯆꯥꯗꯤ ꯀꯞꯃꯤꯟꯅꯔꯒ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤꯃꯨꯛ ꯇꯧ? ꯂꯩꯃ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤꯒ ꯇꯥꯔꯒ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩ ꯏꯃꯧꯗ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯦ꯫ ꯅꯃꯧꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯕ ꯉꯝꯗꯕ ꯑꯩꯁꯦ, ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯂꯩꯃ ꯉꯁꯤꯗꯤ ꯈꯥꯟꯕ ꯌꯥꯗ ꯀꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯌꯥꯔꯦ, ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯐ ꯐꯠꯇ ꯈꯪꯂꯛꯂꯤꯕꯁꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯃꯥ, ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯅꯤꯡꯉꯣꯜꯁꯨ ꯅꯤꯡꯉꯣꯜ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯅꯤꯡꯉꯣꯜꯁꯨ ꯅꯤꯡꯉꯣꯜꯅꯤꯅꯦ ꯃꯃꯥ꯫ ꯃꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯋꯥꯈꯜ ꯌꯥꯎꯔꯨꯗꯕꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯤꯕ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯅꯁꯨ ꯃꯅꯦꯝꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫